Samandram Lanbalua, MSU Headquarter Secretary General Winner Thaupuja. When Hamjari Bangasigi press Binasi Haukiba July 17 the diplomat Kauba US based news magazine Amada Pagi Manipurgi Lamasi Pitok Pushing Toraga, Myanmar government, India government of India Yanaraka and the Manipur Lamsi Lamkra, Pitok Pushing Tonaraka and the experience of Wikiporam La Pasadasi, Yamsuna Yam, Akan Monga, Masi Yabungam Loy, Maduki Damuta, Manipurgi, territorial integrity Damuta, Manipur, Miam, Luna, Yamsuna Maduki Damuta, Shibasang Night and a boy, Kanganakoi, Aduki Damuta, Samsin Namakoi, Yamsuna Shem Sadan Lake, Hariba, the diplomat, Hariba, July 17, the Fogiba. The report in high was see Manipuri square miles 1.4 parks over sea long with Surka to pushing Tauba to Haiba 1.4 sea square kilometer the Motoba target 3.6 kilometer Haiba Manipuri border pillar number 65 Amasung 68 Haiba border pillar number Singa Long demarcation to Namada Manipur India government Myanmar the Pitoga Huilamasi on talk na bagi piu mulai besar masih yang sudah jawab ngamloi masih India government atu betul betul handok kadam ni atu hai besi ngasi kam sumbano hai besi Manipur gi miam da government of India amadi government of Manipur miam da masih marik sumna kangan kadam ni madu kangan da yaroi kari gumba Manipur miam bu kari gumba usi thawai da ba natragana Manipur miam kai sulai tena khan ba taragadi madu gi teksak pumba ngasi gi lengak paibiri ba Singapore Pugadamni, Lona government of Indiana, Manipur, Sak Kami Gadamani, when India the Punma Tamda Tinkiba, Lamgi Saruk Singado, Liam the Tamadami Maduka Gumba, Napanga Modo, or Targadi, Koi, India the Guining Hatam Nakoi, Hinjabana Hena Pai have a say, Masigi, Langa of the India Langan Hena Koi, Kami Gadamni, Madam the Manipugila Masinga, no one ever Matam da Koigi, Ipai Busing, Tangsang and Nala Kibado, Masidi. Government of India and the government of Manipur na kaisu khambi da umtaw ba sa madu koi ipa ipu sing adugi masa masu amoina madugi damuta koina yamna makoi dam saw thoksa ga loina na makoi matung inba makoi pari puri amoina koi makoi khungul li boina haksan gi I kheng ta ba matam na koi madugi jingnam leite ha tare Manipur ima gi damak Manipur ngangphai damak koi em su taw lepani hai ba se andaki July gi marida Ministry of External Affairs ki spokesperson oriba Randir Jaswal su haiba singsi wari saba laire na haiba si andaki August ki tangmai desu man haiba laire aduna koi thamjani wafamdi Manipur si makoina pame thuaiba moin fiction ba tawpuni chawthokpa yaba lamla masi historical oiba lamni lising ani foreign laijaba koi India da pundringi matamda Manipur ki boundary is international boundary ni koi legal status le jaba adugumba boundary ni aduna hai wasing si India government ikai khumnagadam ni kai gumba ngamdaba targadi madugi damakta koi Manipur miam ga loina na koi emsuna akan makhumna changena siam saduna lei aduga amusu Manipur miam ga loina na emsuna changjanaba emsu akan ba iho changjanaba siam saduna lei aduga Manipur miam su masigi damta siam saduna lei biu hai ba the diplomat hai usta palebasi Kogi Megi Tang Utarukagi, Haurakan, Mogi official document, I have 3 months Kimanunda, Haiba Lampito Pusinto, she border pillar number 65 and Haiba 68, see them Zipito Pusin Taurakan, Mokogi, Myanmar, the Pito Kanda, Manipugi Lamkra, negotiation Tauraga, Manipugi, Lalubugi, Irang Roshanaba, illegal immigration si tingnabagi namada Manipur gi lamsing asi makoni yon thokpa yaroi aduga haiba sidisida Randir Jaswal na haiba su haiba singsi koina sigi magi the diplomat haiba date 7 July 17 the phone giba report asida timana keno taw clarification taw buni haiba su sumba laiti haiba laiti mai wari sanari haiba sumba lamsing si sumba yai do summena koi summe logani manamdi Government of Indiana, Manipur, Sikari, Mine Uge have a say, Koi Naptamangam de Madam de Hokiba Megitang, Hokiba 2023 Megitang, Ahundagi, Tanglup machine Irang throwing a timing a sida, Prup Amaga, Changna Bayadana Ladiva, Prup Amaga, Hepunamatam, the Hana Bigi Pum Lady, Shida, Pugi, Shida
buffer zone haidana amasu miyam je ningkha tamna koi national highway sing chatpa ngamdringai gi jarga sida manipur gi hauji hauji phong sari NRC ade SIR na tawba census ki leiba phibam si se hana manipur na mayok nariba samasya sing asi hana loisandringai da border pillar issue loisangene habase India government yam luzadaba manipur mase tana thugaiba pangibagi adumba yamna mayek laraba khudam amani haina koi emsuna lawi masi sugumba mathong thuktaba manipur IDP singna mayum hanjan mangamdriba miyo lising humpu henmana ngasi tumma chaba khangdana yamna miyo bana hing haidarba punsi marelam da hingbasa masi government of India government of Manipur masi khangdalabani masi hauji ko phong saiba issue si nathai rakanda border pillar gi issue se manipur lam pithokne habase manipur gi hojik lai film se he na mai chak na ba miam se he na wa na ba sin mani haidana koi emsno lawi government India da government of Manipur da koi thamjani base tumdra lebi ganu nikap tho nangi napa napu gi lam kalu nangi hawrak thamgi nangi napa napuna akoi ipa ipuna thambiram lam sing se government India na machet phakna yon thori base na koi na tummi ngai da na koi na nupa thoktaba miam gi khandaba mata wodna si India government koi se yamna laina sanarakan na koi je sananing momongda koi yamna handaba thaki yamna third class adugumba citizen amatong lori base asi nakoi uhan ganu nakoi idamta akoina nakoi na lepakpa matamda ngakse thangkal ka lepakpa matamda koi emsun nakoi idamta lepkani tawtabo manipur gi hajo jilam je pithokani haida lariba manipur gi lam je exchange tawgani hai lariba se gameno manipur na athuba matamda lebak miyam da khangalu asumba report thamu adun nataba targadi miyam ga loina na achauba hongjang makoi sanction da sem sadu leijare aduga akoina Bharat Lengakta when thamjaning sina mu Manipur gi territorial integrity ase akoina da punba matamda matugi lam masing square masing mi masing ko nan akoina pungi bani nakoi da koi Manipur gi lam ase Myanmar da pitho hai na koi yaw gi banate aduna maram kana lal ho banam thabagi mingda koi Manipur gi lam jo thokpa yaroi madu gi na ka emsu thengnagani duga losalakpada ngasi phawda abo William adi molta tabak sing si pithoki bagi ngasi Manipur miyam da ningdol pomba kokringai da amu border plan number 65 madi 68 pithokani an tawri basa masi Manipur gilam square kilometer 1.4 aduga square kilometer da gadi 1.4 square miles aduga 3.6 kilometer pithokani an tawri basa masi Manipur miyam gi thamoi da masi matam chupagi na koi khu selaga leibam thui mansu miyam na mikup na hong singna leiraganda masigi government asi asigi paliba India lenga kani Manipur gi government asina Manipur miyam si kasuleta na khaliba si Manipur miyam na koi punna lemina rakanda amato na lemina punna thangamina si aduga loisalakpada loisalakpada thaming wafam si Manipur gi lam inchi amu bo mang bayaroi masigi damangta koi emsuna Manipur miyam ga loina na ihau sangsina sem sadar laijare du Manipur miyam su mikup na hong singna koi laminasi ngasi mau tholi irang si losen bagi mahutta border pillar da mu mai onsla private si Manipur da koi irang si he na south ho kan da koi masen hana na ba koi masen sunana ba sili ba se kudap da lekodam ni lep da targadi Manipur miyam koi kudam sangsilagani du loina na government of India na Manipur gi boundary issue si losen gi hai targadi Manipur miyam ga tana kadabani Manipur da laiba CSO jing tana kadabni Manipur da laiba mahiroi lup sing se hana tana birang kadabani karigumba tan da thok targadi Manipur si amuk ke hena tabu laika da ba phiba mu da koi lakani ai si em sun da